ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯔꯠ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯂꯝꯄꯥꯛ ꯃꯁꯤꯃꯗ ꯐꯝꯂꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯊꯤꯌꯨ ꯁꯨꯛꯌꯥ ꯌꯥꯗꯕ ꯅꯣꯡꯕꯥꯟ ꯀꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯔꯠꯅ "ꯏꯇꯥꯎꯁꯥ ꯑꯗꯨꯗꯤ ꯆꯪꯅꯕ ꯇꯧꯔꯁꯤꯔꯣ? ꯌꯨꯝꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯝꯕ ꯑꯃꯅ ꯍꯥꯠꯇꯣꯛꯅꯔꯒ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯑꯩꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝꯗꯣꯛꯂꯒ ꯂꯩꯔꯤꯉꯩꯁꯤꯗ." ꯀꯦꯁꯣꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯀꯜꯂꯤ꯫ ꯈꯥꯡ ꯑꯁꯥꯕꯗ ꯀꯕꯣꯛ ꯊꯥꯗꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯄꯣꯛꯄꯗꯣ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯁꯥꯃꯨꯅ "ꯑꯩꯗꯤ ꯃꯁꯛ ꯐꯖꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯧꯕ ꯇꯟꯗꯅꯕ ꯑꯊꯤꯕ ꯈꯜꯂꯒ ꯂꯧꯔꯤꯁꯤꯅꯤ." ꯁꯔꯠꯅ "ꯅꯪꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛꯅ ꯆꯨꯖꯥꯛ ꯃꯌꯥ ꯂꯟꯕ ꯃꯥꯜꯂꯒ ꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯤ ꯍꯥꯏꯗ꯫ ꯅꯍꯥꯟꯁꯨ ꯅꯈꯣꯏ ꯏꯃꯥꯒ ꯁꯨꯃꯥꯡꯗ ꯃꯁꯝ ꯐꯣꯏꯗꯠꯅꯍꯧꯏ ꯍꯥꯏꯀꯣ꯫ ꯅꯪꯅꯒ ꯈꯥꯝꯕ ꯉꯝꯗꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯍꯥꯏꯅꯦ." "ꯀꯅꯥ ꯈꯪꯕ? ꯀꯅꯥ ꯍꯥꯏ ꯈꯪꯉꯤꯅꯣꯕ ꯁꯤꯗ?" "ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯧꯕꯗꯒꯤ ꯈꯠꯅꯕꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯦꯕ꯫ ꯑꯩ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝꯅꯦ ꯃꯥꯅ ꯈꯠꯅꯕ ꯍꯧꯗꯣꯏꯁꯦ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯗꯤ ꯍꯥꯏꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯜꯗꯣ ꯆꯍꯤ 15 ꯐꯥꯖꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯅꯣꯡꯃ ꯅꯪꯅ ꯀꯝꯗꯧꯕ? ꯑꯩꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯣꯏꯕꯗꯒꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯤꯡꯗꯒꯤ ꯍꯧꯔꯦ ꯁꯣꯏꯕ꯫ ꯖꯒꯠꯁꯤꯗ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯅꯣꯡꯕꯥꯜ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩꯉꯣꯟꯗ ꯀꯧꯔꯝꯃꯤꯁꯤꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ." ꯁꯥꯃꯨꯅ "ꯌꯥꯔꯦ ꯅꯪꯁꯨ. ꯅꯨꯄꯤ ꯐꯪꯗꯦ ꯀꯥꯏꯅꯒ ꯀꯅꯥ ꯐꯪꯗꯣꯏꯅꯣ? ꯅꯁꯛꯇꯨꯅ ꯂꯩꯀꯪ ꯊꯔꯣꯏ ꯃꯥꯜꯂꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯇꯪ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯌꯥꯔꯤ ꯃꯨꯏ, ꯅꯣꯛꯄꯗ ꯌꯥꯔꯤ ꯀꯛꯏ, ꯌꯥꯃꯥꯡ ꯂꯜꯂꯤ, ꯃꯅꯥꯇꯣꯟꯅ ꯃꯃꯥꯏꯗꯒꯤ ꯉꯝꯃꯤ, ꯃꯁꯝ ꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯒ ꯅꯁꯥꯒꯤ ꯅꯁꯛꯇꯤ ꯌꯦꯡꯖꯗꯦ." "ꯑꯩ ꯊꯤꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯨꯄꯤ ꯐꯖꯕ ꯊꯤꯔꯤꯕꯁꯦ, ꯅꯠꯇꯗꯅ ꯅꯣꯏꯗꯧꯅ ꯐꯪꯕ ꯑꯃꯃꯝ ꯐꯠ ꯐꯠ ꯂꯧꯁꯤꯟꯕꯗꯣ ꯑꯩꯗꯤ ꯇꯜꯂꯦ." ꯀꯦꯁꯣꯅ "ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ. ꯅꯪꯁꯨ ꯋꯥꯈꯜꯗꯤ ꯈꯔ ꯈꯟꯕ ꯐꯔꯕꯅꯤ. ꯆꯍꯤꯗꯤ ꯑꯅꯤꯅꯤ ꯊꯤꯕꯗ 10ꯗꯤ ꯁꯨꯖꯤꯜꯂꯛꯇꯧꯔꯝꯃꯅꯤꯅꯦ. ꯅꯣꯏꯒ ꯍꯦꯛ ꯁꯪꯒ ꯇꯧꯔꯨꯗꯅ ꯑꯩꯁꯦ ꯉꯟꯇꯥꯅ ꯍꯟꯅꯨꯍꯜꯂꯕꯅꯤ. ꯅꯣꯏꯅ ꯅꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯉꯟꯇꯥ ꯊꯤꯖꯤꯜꯂꯒ." ꯁꯥꯃꯨꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯥ ꯍꯅꯨꯕꯤꯗꯨꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯕ ꯉꯝꯂꯤꯕ ꯅꯪꯁꯦ ꯉꯛꯇꯕꯗꯤ ꯉꯝꯗꯦꯍꯦ." ꯁꯔꯠꯅ "ꯌꯥꯔꯦꯗ, ꯌꯨꯝ ꯆꯪꯅꯔꯁꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ?" ꯀꯦꯁꯣꯅ "ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯨꯅꯤꯅ ꯄꯥꯈꯠꯂꯤꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯇꯨꯒ ꯅꯃꯥꯒ ꯍꯥꯠꯇꯣꯛꯅꯔꯝꯃꯅꯤ ꯄꯥꯈꯠꯂꯤꯔꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯈꯟꯅꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯈꯝꯖꯟꯖꯔꯝꯁꯅꯤ ꯀꯩꯗꯧꯒꯦ." ꯅꯣꯡꯕꯥꯜꯅ "ꯏꯇꯥꯎ ꯁꯔꯠ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯆꯍꯤ 15 ꯁꯨꯔꯦ ꯍꯥꯏꯕ?" "ꯁꯨꯔꯦ. ꯅꯪꯒꯤ ꯅꯇꯥꯎ ꯑꯩꯁꯦ ꯏꯆꯥ 3ꯁꯨ ꯁꯨꯔꯦ. ꯅꯪꯅ ꯅꯨꯄꯤ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ." ꯑꯌꯨꯛꯅꯤ. ꯅꯣꯡꯕꯥꯜꯒꯤ ꯃꯌꯨꯝꯗꯅꯤ. ꯅꯣꯡꯕꯥꯜꯒꯤ ꯃꯃꯥꯇꯣꯝꯕꯤꯗꯨ ꯏꯁꯤꯡ ꯍꯣꯜꯂꯤ. ꯃꯆꯤꯟꯗꯁꯨ ꯀꯟꯅ ꯉꯥꯡꯂꯤ. "ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ. ꯏꯆꯥ ꯅꯨꯄꯥ ꯃꯇꯨ ꯊꯤꯅꯤ ꯈꯪꯗꯕ ꯑꯃ ꯄꯣꯛꯂꯨꯗꯅ ꯍꯅꯨꯔꯕ ꯁꯤꯔꯝꯗꯥꯏ ꯌꯧꯔ ꯐꯥꯎꯕ ꯎꯀꯥꯏ ꯇꯛ ꯂꯩꯔꯦꯗꯅ." ꯅꯣꯡꯃꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯧꯒꯠꯄ ꯐꯪꯗꯦꯗ ꯄꯨꯟꯁꯤꯁꯦ." "ꯑꯣ, ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯄꯦꯟꯅ ꯇꯨꯝꯍꯧꯔꯣ. ꯑꯩꯗꯤ ꯉꯥꯡꯗꯧꯔꯤ. ꯑꯩꯅ ꯍꯌꯦꯡ ꯁꯤꯔꯕ ꯈꯥꯡꯉꯦꯟꯐꯝꯗ ꯊꯥꯡꯗꯣꯛꯂ ꯐꯥꯎꯕ ꯑꯩ ꯅꯪꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨꯗꯤꯅꯦ ꯇꯧꯔꯝꯃꯒꯦꯀꯣ." "ꯏꯃꯥ, ꯅꯪꯁꯦ ꯉꯥꯡꯈ꯭ꯔꯦꯗ. ꯏꯃꯥꯅ ꯉꯥꯡꯃꯟꯗꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ." "ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯅꯃꯥꯟꯅꯕ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯅꯈ꯭ꯔꯦ. ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯁꯥꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯗꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ." "ꯏꯃꯥ, ꯏꯃꯥꯟꯅꯕꯁꯤꯡ ꯑꯉꯥꯡ ꯂꯣꯏ ꯑꯣꯏꯔꯤ." "ꯇꯥꯅꯤꯡꯗꯦꯅꯦ. ꯅꯈꯥꯒꯤ ꯑꯉꯥꯡ ꯈꯔ ꯇꯤꯟꯅꯔꯒ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯟꯕ ꯌꯥꯕ꯭ꯔꯣ? ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ." "ꯏꯃꯥ, ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ ꯏꯃꯥꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤꯅꯦ. ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯒ ꯃꯅꯦꯝꯒ ꯎꯅꯕ ꯌꯥꯗꯕꯤ ꯃꯌꯥꯝꯁꯦ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯣ?" "ꯑꯣ, ꯇꯤꯟꯅꯕ ꯌꯥꯗꯕ ꯃꯧ ꯄꯨꯔꯛꯂꯒꯅ ꯏꯇꯣꯝꯇ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯥꯖꯈ꯭ꯔꯒꯦ ꯋꯥꯏ ꯁꯪꯅ. ꯅꯪꯗ ꯅꯇꯨ ꯊꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ." "ꯏꯃꯥ, ꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯁꯣꯠꯂꯛꯑꯀꯥꯟꯗꯗꯤꯅꯦ ꯁꯦꯕꯥ ꯄꯥꯝꯃꯛꯀꯅꯤ. ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕా ꯇꯧꯈꯤꯒꯦꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯅꯦꯕ." "ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ. ꯉꯥꯏꯈꯣ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ
ꯃꯗꯨ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯕꯣ ꯃꯃꯥꯅꯁꯨ ꯌꯥꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯃꯥ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯍꯣꯏꯅꯦ ꯀꯩꯁꯨꯗꯤ ꯂꯤꯔꯝꯈꯤꯔꯣꯏꯗ ꯃꯥꯅ ꯁꯨꯒꯦꯅ ꯁꯨꯕꯗ ꯆꯍꯤ 35 ꯃꯉꯥꯏ ꯀꯩꯅꯣ ꯅꯣꯡꯕꯥꯜꯅ ꯅꯨꯄꯥ ꯃꯌꯥꯝꯅ ꯄꯥꯝꯗꯅ ꯑꯃꯠꯇ ꯂꯧꯕꯤꯗ꯭ꯔꯕ ꯑꯔꯤꯕꯤꯗꯨꯕꯨ ꯑꯩꯅ ꯂꯧꯗꯣꯏꯅꯤ ꯇꯥꯅꯤꯡꯗꯦꯗꯩꯕ ꯑꯩꯅ ꯆꯍꯤ 40 ꯄꯥꯈꯪ ꯑꯣꯏꯔꯤꯁꯦ ꯑꯔꯤꯕꯤ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯑꯣꯟꯁꯤꯟꯕꯤꯗꯕꯤꯗꯣ ꯂꯧꯅꯕ ꯅꯠꯇꯦ ꯃꯁꯛꯇꯨꯅ ꯍꯪꯒꯥꯝ ꯃꯅꯥ ꯆꯥꯕ ꯇꯤꯟꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁ ꯀꯌꯥꯗꯅꯣꯅꯦ ꯃꯥꯅ ꯀꯔꯤ ꯍꯦꯟꯅ ꯐꯖꯔꯗꯅ ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯅ ꯍꯩꯀ꯭ꯔꯨ ꯃꯥꯟꯕꯁꯤꯗꯤ ꯃꯁꯤ ꯍꯦ ꯑꯉꯧꯕ ꯁꯣꯅꯣ ꯊꯨꯡꯕ ꯃꯤꯔꯣꯜ ꯇꯥꯗꯕꯣ ꯅꯪꯅ ꯀꯔꯤ ꯍꯦꯜꯂꯗꯅ ꯑꯔꯤꯕ ꯅꯪꯗꯤꯅꯦ ꯑꯔꯤꯕꯤ ꯑꯗꯨꯝ ꯂꯧꯕ ꯇꯥꯕ ꯈꯪꯉꯕ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯤ ꯋꯥꯗꯨꯕꯨ 이부 이까이되냐 마 ꯆꯥꯛ ꯉꯟꯅ ꯆꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯊꯣꯡꯉꯦ ꯑꯩꯗꯤ ꯍꯅꯨꯕꯤ ꯃꯤꯅꯥꯏꯅ ꯅꯪ ꯍꯥꯎꯅ ꯆꯥꯎꯀꯣ ꯅꯪ ꯍꯥꯎꯅ ꯆꯥꯎ 마 ꯉꯝꯖꯔꯒꯅ ꯑꯍꯥꯎꯕ ꯑꯝꯇꯪꯗꯤ ꯊꯣꯡꯕꯤꯌꯨ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯆꯠꯂꯣꯏ ꯏꯇꯥꯎ ꯁꯔꯠꯀ ꯆꯥꯃꯤꯟꯅꯒꯦ ꯍꯩ ꯍꯧꯔꯨꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯇꯨ ꯃꯆꯥ ꯊꯤꯕꯒ ꯇꯤꯟꯅꯒꯅꯣ ꯍꯥꯏꯗꯅ ꯅꯪꯗꯤꯅꯦ ꯄꯥꯈꯪ ꯃꯥꯡꯉꯁꯨ ꯌꯥꯔꯕ ꯅꯪꯅ ꯍꯧꯕ ꯆꯠꯄꯗ ꯃꯤꯒꯤ ꯃꯇꯨ ꯃꯆꯥꯅ ꯀꯩꯁꯨ ꯍꯔꯥꯎꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯥ ꯅꯪꯁꯦ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯗꯤ ꯁꯣꯝꯗꯁꯨ ꯁꯔꯠꯀꯤ ꯃꯌꯨꯝꯗ ꯁꯔꯠꯀꯤ ꯃꯃꯥ ꯅꯥ ꯈꯔ ꯇꯥꯊꯤꯕꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯏꯕꯣ ꯅꯪꯁꯦ ꯑꯃꯨꯛ ꯉꯥꯡꯕꯗ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯦ ꯑꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯉꯥꯀꯨꯞꯇꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯍꯥ ꯉꯥꯀꯨꯞ ꯂꯩꯇ꯭ꯔꯦ ꯅꯈꯣꯏꯅ ꯃꯥ ꯊꯤꯕꯣꯡ ꯂꯥꯎꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤꯅꯦ ꯑꯩꯅꯗꯤ ꯀꯥꯡꯁꯣꯏ ꯈꯤꯇ ꯁꯤꯔꯤ ꯆꯥꯒꯦ ꯈꯜꯂꯒ 이복 ꯅꯪ 이마 ꯇꯥꯔꯗꯤ ꯑꯃꯨꯛ ꯆꯤꯛꯆꯔꯛꯆꯅꯤ ꯀꯔꯤ ꯅꯃꯥꯅ ꯆꯥꯗꯦ ꯑꯩꯅ ꯆꯥꯔꯝꯃꯤꯌꯦ ꯌꯦꯔꯥ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪꯗꯤ ꯍꯦꯛ ꯆꯪꯂꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯂꯣꯏꯈ꯭ꯔꯦꯕꯨꯗꯤ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯔꯗꯨꯗꯤ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯊꯤꯕꯣꯡꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯁꯦ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯉꯝꯗ ꯃꯤꯒꯤ ꯂꯨ ꯊꯨꯝꯕꯗꯨꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛ ꯂꯩꯔꯝꯗꯅ ꯄꯥꯕꯅ 이복 ꯆꯥꯅꯤꯡꯉꯗꯤ ꯑꯃꯨꯛ ꯂꯩꯖꯔꯁꯅꯤ ꯀꯔꯤ ꯅꯄꯥꯅ ꯑꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯁꯥꯎꯋꯦ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯁꯨꯅꯦ ꯃꯇꯨꯅ ꯉꯝꯕꯅꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ 이복ꯅ ꯆꯥꯅꯤꯡꯉꯗꯤ ꯄꯥꯕꯅ ꯍꯣꯔꯦꯟ ꯂꯩꯖꯁꯅꯤ ꯍꯥꯏꯕꯅꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ 아다 통가운데 ꯆꯪꯂꯛꯏꯁꯤꯕꯨ ꯅꯈꯣꯏ ꯅꯄꯥꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯣꯡꯕꯥꯜ 이네 ꯌꯥꯝ ꯀꯜꯂꯝꯃꯤꯗ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ 이네ꯁꯤ ꯀꯨꯏꯔꯒ ꯁꯨꯝ ꯂꯩꯁꯥꯕꯤ ꯐꯔꯦ ꯍꯥꯏꯕ ꯍꯦ ꯑꯩ 이수 ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯀꯩꯗꯧꯔꯦ 이수ꯗ ꯁꯦꯔꯥꯟꯅ ꯋꯥꯈꯜ ꯈꯜꯂꯛꯄꯒꯗꯤ ꯌꯥꯔꯣꯏ ꯍꯩ ꯑꯔꯤꯕ ꯅꯪꯅ ꯑꯁ ꯄꯦꯜꯂꯦ ꯄꯥꯈꯪ ꯑꯣꯏꯕꯁꯦ ꯑꯩꯕꯨ ꯐꯅ ꯈꯟꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯖꯥꯠꯅꯤꯅꯦ 이보 ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯀꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ ꯀꯩ ꯍꯥꯏꯌꯨꯒꯦ ꯌꯥꯔꯦ ꯂꯩꯇ꯭ꯔꯗꯤ ꯑꯗꯣ 이네ꯗꯤ ꯍꯛꯆꯥꯡꯒꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ 이수 ꯆꯥꯎꯔꯕꯁꯤꯗ ꯃꯤꯅ ꯑꯩꯁꯦ ꯄꯪꯍꯟꯗ ꯍꯅꯨꯕ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯆꯍꯤꯗꯤ ꯌꯥꯝ ꯄꯣꯟꯇ꯭ꯔꯤꯅꯦ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯤ ꯈꯣꯡ ꯈꯨꯠ ꯈ꯭ꯋꯥꯡꯁꯤ ꯀꯌꯥ ꯌꯥꯗ꯭ꯔꯦ ꯆꯥꯕꯗꯗꯤ ꯕꯦꯔꯥ ꯂꯩꯇ꯭ꯔꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯖꯅ ꯄꯣꯛꯏꯌꯦꯕ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯀꯨꯏꯅ ꯀꯟꯈꯛꯄꯩꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯆꯤꯟꯗ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣꯗꯤ ꯑꯝꯇ ꯍꯥꯏꯗꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯈꯜꯂꯤꯔꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯪ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯍꯅꯨꯔꯦꯅꯦ ꯃꯇꯨꯁꯤꯁꯨ ꯃꯃꯥꯏꯒꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯨꯏꯖꯤꯜꯂꯛꯑꯦꯗ ꯏꯇꯥꯎ ꯁꯔꯠꯀꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩꯅꯦ ꯃꯁꯤ ꯑꯗꯨꯝ ꯌꯥꯏꯌꯦꯕ ꯃꯆꯤꯟꯗꯤ ꯃꯃꯥ ꯂꯧꯔꯝꯗꯣꯏꯅꯤ ꯃꯈꯣꯏ ꯃꯃꯥꯗꯨꯁꯨ ꯃꯆꯤꯟꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯈꯣꯡꯂꯒ ꯂꯩꯕ ꯍꯨꯏꯅꯥꯎ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯁꯨ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒꯦꯗ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯥ ꯇꯥꯊꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯁꯦ ꯇꯥꯈ꯭ꯔꯖꯥꯠꯂꯣ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯁꯦꯜꯅꯤꯗꯣ ꯁꯦꯜ ꯌꯥꯎꯗꯅ ꯀꯇꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯕ ꯑꯣ ꯃꯥꯅꯦꯅꯦ ꯍꯣꯏ ꯃꯥꯅꯦ ꯑꯣ ꯃꯃꯥꯕꯨꯗꯤꯅꯦ ꯇꯨꯔꯦꯜꯗ ꯏꯟ ꯆꯤꯡꯕ ꯆꯠꯂꯝꯒꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯁꯔꯠꯀꯤ ꯅꯨꯄꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯁꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯤ ꯌꯥꯔꯣꯏ ꯑꯩ ꯄꯥꯈꯪ 이질ꯒ ꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦ 이네 ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦꯅꯦ ꯃꯧꯒ ꯍꯪꯂꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯅ ꯅꯣꯡꯕꯥꯜꯁꯨ ꯃꯇꯤꯛ ꯃꯄꯥꯁꯨ ꯆꯥꯟꯅꯗꯅ ꯃꯔꯦꯡꯒꯥꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯕꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ
Ngasisu numidang sarki yumda Piktru bu uzaradi khanduna laklammi. Piktru, nang injang dubu kari injang ni manam sidi nushi malida. Baba, saugri ni thongi se hau saurani. Nangi nupiduna isau langnam hotnabada chakasya amta thongo haiba yaba natte. Hey, wa yamna angang nang ne nangak samduda segapna sakni he nang. Kari noina suk yamna ngangnari sibo. Hey, Piktru, nangi khura nungbalgi su sakto aiga punna thiro. Masu ngasidi nangna thongma insangdo mahau yenjakhisani. Idao, ai sakti saruida. Sida mu sathokla sakhradi imado matomta nungairaroi. Aduna nang nupi ma thiru haibani ne. Handakti aisu yam kanna khalibani. Nupi su leirabani. Aduda khwaidagi luribamna kaino hayune. Nangna lurido aikoi su yam leirisidi. Nupi do masadi khangdrib. Ha, masa khangdri. Farene duna ado kanano hayune. Aikoi na mateng pangba ngamboirabadi pangnida. Yaro yaro. Nangdi nasa nupi laisabi pharabani. Migi pakhang sigi nupi bu nangna hainaba yabro. Mama, nang amta tumilay ko da. Nathau tawrido adum tawni. Aikoi da mon silagtrasu. Onsinda ba yari bro. Nang na hausiku pakhang sadana migi nupi haibini hairaga aina kamay tumilay thoktoino. Ai hairubadi natrida na mama. Haidabado haibasu yaroi haiba aina haizari si khangbitra bro. Masi nupisi masi thainadi phana pharogam tawbani. Hausikti kok si kainom sum tawkhalai mase. O kok kainom tawribase nang aina hairibasina nangna tawgadoriba thabakto matang sadre haijabani. Hey, matang thiba ya matam natene nupi. Itaw sina nupi thiba khangdana leibasibo aikoi nungaiba natene. Ta nongbal nangi nupi do aigi inaw nupi ama lei. Adu oina ai sembirora. Yaranida. Nangi na nang nupi dudi nangondagi yam helamgadau male. Henbane masakasi phazani. Tawbadabu masin tumlaga kusuda thasi kitang sangbagi wani. Aina haidi phazabda nateda sinikan bagi waduni. Is, masin kan manupiga su pamji male sahi matasiga nupiga su khaladana. Ado itaw ai sakhum phawde sanlugi yagadra. Ising yam khorang. Sangu kai nasa nupi na sak thonglibani. Piktru, kai mathel no nangna thonglibudubo. Kura saugri ni. Ado Piktru, nangbu sahi tara manga suri haisibu sumlabrane. Chummi, kaino kurana pabaga tinaraga hausi phau nupi thiba khangdabaduda aisya yam anganga malurabo. Adoi natida sum chumma zala haidna hanguni. Ado nang leisabi pharbanina nupa naga hairabo. Nupa ga koirabraba. Kahino ado hangidia. Nang akoi pabada amuk tamthoke hairo tawnu adugumado pakhangari bagi haunabi. As nang su leisabi masa pharaklabanina ngangbaga de haireda. Haidradi kaino hausikandinya loina hainarabane. Kuradi nupi thiba su khangde pakhangari banina sigumbase kaya khangamaroida. Adu oiragana nangna kuragi namanabi masemgiga sembirodana. Kariya yam nokningida aidi. Ai imanabibu hanuba nangna kamaina koidiba. Ipagumba nang sembiga hairadi imanabina ai hatopikhrani. Nangna atuk yam hairaga nupa hanubana angang lobagi nungaibadi karimta khangdaba. Khangdena as kaiba nungaidoinoda hanubada leiraga modsu chanaroi chaningba adagi chatningba koiningba amta su phangwa. Kaidainoda nangso othokpa. Ai haigise hanubana angang lobo haise akot tahamtuna pizarani. Nupi noina saurasu nganglasu angang nang ngangjabani saujabani khalaga manabibagi mahutta thembirani. Adaidi thabak haira aina yam loina suradi nangde angangnina yam hairoidabanina ha aigise sum praman yuaniko namanabiduboba. Asengbairo haisya adukura akoi pabagai magana hui hangdong dongna unaba yada makai khatnaribase chahi lenga sanabagi oiramgadra nati oiribani ado nupa aikoina yam hanba nupidadi adumai su tawrar nupiduna hek hairi makai loinana yaduise. Adudi wakhala makhalida nongmasu nongbaldo thangnaba khulda makoigi mani amana sinduna nupi ama thengnarunaba kana haibadagi laklamni thangnabagi manaw nupa singthokpa amaga punna ngangbisu hana makoibu ngaida leirammi. Nongbalna sum oibiduna tro ngangbi aise. Au mani ini sakina haibado oibiraba natro. Hoi oizare. Manaw nupaduna tada ai swaida sungairomgeko. Kaino sum tumina phamaga leirisina wagamta ngangba haitabra khangdina
nupi aina kai wa hau tu toinoba miting nei se kainam to masigi leisabi se sigi mung sida nupa amta na pambi da boy bizani masi ahal signa haina ba wado som isana kari khanbirige aigidi thoidok pakhanba kari su leisade ado somdi kari khanbige aidi ima hoina si phai haibado aduda adum yazarage lepne karige nupa du kananu karino mot chanai chanade masak to aina pamba sakla tabra tadabra karimta khalroida ba ima pabana bo macha khoi gi phatana ba kaidonung besu tawroida aduna makoina phai haibado aidi kaisi yesaje haisabani ado laiminagadabado nanganidana makhoi gi dinati haizariba kaino somna haibiningli besibo hainingli bado sengna dum haibiro kaino yam phingatnaga tawrisina 핑gattabagi wanati 송게 pamado adum hairo yari hey nangumba ngaubi lawgadaba nupagadi nate he nupabu yam phangjadabadongna mini silaga unabu leini nangdi nangi nupi phangbagiro mafamsi laibase sakta nangonda lebigedaba nangbi nate is aina pamdre harabanina nangdi adumai dum haita ibunga nangse nangi koktuda nupi thiba khangdaba soina oirangani he somna apangmu nupa ma hekta pamandana nupa phangda boirangani aidi nangumbi aibu pamjaba nupi kaya aina pamidaba he nangi se bu sitrira ha nanguma angawba magi nupi thiriba nakoi namadusu angakpani nasanya jodi mafamsida laktasu tokpa yadro aina tini ngawride nangni nang khangaba nupa na pamidraga saudana ga su tawri manaw nupa duna koino nupi una bulaga amukhana khalaisina adusu आन बुनबा सकंग मै खंग नबा लाकबसिदा तानो मा गहौनबिदो उतरम फुना खलक्तना बेरा काबतार अमते खामरुकी हे नंग कई ओइदना नंग ना इपाबजगा आइना साउदोरिगे नसक्तुनी ना कोइदुनी ना कोइना रांगदुबो तुबुतुगा जैनी बुंगा कई थोएना कदौनरगे तानोमा अदुक साउनरगा लौनरिदुबो एखोइ मागा इनेगा सिना कदाइदगी मकोक साकबी मयुम पान खंगदबी मये उनरुसो ओइनाइसे साउनिंगलबनी करी नंगदी हा नंगदी नंगबो नतु थीबा खंगब्रो नंगी सोनोदुदा नुपी अमतन याबीदनाने नुपी थीबा खंगदबो ओइरंगनी सक्तामगना चुजाकी तिनेक मालदना याम फजरेदा नंगदी हा नमाइनिना हंगोइ बुरो बिउ मालिने चलो सोइदा यारिसे मिगी कुलसी लागा लाउसे चलसे से सौबिबा यादेको पुख्रो इबुंगो मदुगी नुपादो आइगी मार्क्स ता कुइना लेरबदी मा मपुनसिदो सोइदा लोइबा तार लाउबा तादा चलसे सिदिबा सोइदा तो nupi una masali khuding ino khongdiba hayengkhaidine nang namana basinga sasaro natradi tanja sa da minumina mada nang phubada ai shor ko tare ai ne hena nanga satmina ningde imana basingni nupi loi thinakre aduna nupi una busatpadudi satmina simta yaji adu pai leitebagi satmina bagi wani matam khragi matungni nongbal da lambi da thengnaba unaba khudingi moithem tawduna magi mataw sarat ki masan pi picture bu mangonda ngawhallami aduga माना पिक्चरबु कनासु खंगंदना लोना कोइरमी नसिसु पिक्चर मखोयनी उन्नरी पिक्चर नंबु इसिंग सुनी गाइनगा इसिंग पुनपु दु लाक्लुबुदुबु पुबु ngamदौरिब्राने नंगुंदगी हेना सावरिवानी इसिंग कोंदुना असुक सावबसे अखोइ माना आइबु पुरगा इसिंग सोसु आइबु थारे इसिंग नुसित्र इमागमता हयेंग एखोइदगा लेरदि इसिंग गमदा सोखलोइदा आइना लोइना तौदोइनी चाकसु थोंगलोइ फिसु सुहलोइ असेंगबा आइदी हेक तौहनबदने नंग कइदौगे तौहलोइदा अदो ngasi खुनि सेलसिरो चही खरा लेरगा सेनसे अदुगा आई अखोइ मादसु अमता हंगखिगे अखोइनि कोइनाबा याब्रा यादब्राना ए सोरे दुदि अदुमाइन तौदि यारुइ अखोइनि सुमाइनु उनबा वरि साबा कदा हाइबा यादेको हयिंग सेलकाना लोइना खंजसनो कइगिनो आइसे अखोइ माना अइगोइबु नुपादो मंगोंदा लोइना हाइरो मा कइसु सैरुइ हाइ अदुगा केम तौरोइबा आई हाइगेबा यारोइ हाइबनि हाइगनो आइदि नखोइ पावा तिनबनिना नंगना दो हाइदोदि नोइदि संगपु इकाइदोइनि अदुना हाइगनुको होय होय अदुमदि हाइदो पिररोइ नुगाइत्रे अदो नखोइदि लेरगा आइगि सना साबिगद्रा नंगनबु पामदि लेइद्रिङैदगि साबिगि हाइनिने करि सावहाइ छानुदा अखोइ माना काइदेनो मु हंगकनिबा अदुइ सरुकने सेल ओइना खरा पिरमु आई लोना ngamuk सागेबा होय नुइने पिथोकलगा लोइदना अदो नंग नंगरांग लंपाक्ता लेरिदो कइदोरिनो नंग आई उब्रो उज्रेदा मीगा येंबगा संगदि अदुबुरो उरावबि सानारुइने ए नुपा कोइरबा नंगना उरावबि गमु सानारि बाइसिबो लोइरे लेसाबिनबु सानै सानाद्रदि कइनोए
mi imanabisingsu loina thokleini bunga nangna kai khangadana ado nang boi nungsibrane khangdera nungsidrira ado nungaina thamni haibanina noidati yam lainingo thambidoinida takut tamaga pijadoini nakutu pauba aina hambidoini khangnabro akoi masunya nangumba hanubamda mayum palamge haideni nungai leinaba pabdi hek leidana ma nungai bagamta phangdram akoi mana waraso nangdi nungai leidorasidi ado ai changage thengan imana zairaniba tholakta ngairi changage hairo aisa as maktang leikhuda wari nungai riba wari khara sakise akoi mana yam kuirakano na hayowe adoinida ado nang naibu hek luna tawbidraba aidi yumde hek tan khidoini ado luna tawbi de khangnaba akoi ni ngasi selasidana yalro aina aisa astalnida mawoiradi lampaktuga thoga sanabasu amta phangaroi sanandoini aina ngairaga nutigi nang adum sanahanina aduna ngasi selasi haiba adugane akoi ni kariguma selaba nang nasana yai haigadabani ko yade hairadi khulmi yamna phubada aidum sirani aduga bhut olaga nangi nakta tamnaba laktu asumna numit aduda nongbal na picture bu selaklami numidang thengsilakpa matamni nongbal picture bu magi mayumda puduna laklami ima tabro imo thum seng thango ba thungango ima ihale o tare haima kanano siria sarat ki masanu pidu natro bema napa thibala iro natom tu numidang sida nakoi napa di handakti aikoi daga suklak pulakte ne apwa ai sana yana lakpani kori no ni na sana yana lakpani bo ai nai di nakoi pa balakte haibani ne nangbu namaga la iro nati ai di khura nong balda chelai ni ha nangbu ai ki sanu pa na chelai ba ai kai no tawre hay nong bal ima si kai nom tawre ne ima tabro ima si kadorge tro nang imung dagi ising da lokthus hoi khura ising si lei ima da kram da hairosi hoi hairake kaino taijina ising bu bartila mai ji leisi ba kaino nang na yona hairaga aingon da mu tainare di saurokani ko sauronu si jangusi aina sum laknabani nangna bartin sim haijilak batuda nama aina laiba phibam sida karimtaga haida khai nangna pina sauba themnana lairibani ne ha ima ai haisi kainuni ado khara faraba somda so pitrugi yumdani dubi thang biro mi halu marup hatpa ai gati nariba mana ai gi san bilobu sibo hongnari madugi matu thiba khangdaba nama nabadudane ai tinara no haibase nangna yadabane ba ai ne ai am khoningai sini ko ai magisa ikoi busitabani hanuba mongonda aigi isa angang kamai leidu imagi picture isa di mangne do hanuba na pagumba du leiraga nangbo nungai gani khalaga sallirane hayap pangmi nangbo taning di kapakan masi pumbase mama nangna nasa senadabadagi thokliba ngaktan nonoi tainara kani ko kaino da isa sibu ai khaktagiro nangi sunatro nangna mathong maram khangdaba na manaba tinadana tawriba natro mana ngamlibu maba tinaraga masa laukine madugi angang dumuso yang atak masa ma khangning nama yumsida amana changaloi baina imagi picture nangna pansido hanubudugi manakta leiraga nungai ni kangano ko nang ai am sauningi da ai sauningi ai sini khulgi miyam sinai khoibu kaina na haina dawrige bausi po yare taning de ai ngangta tumina phamke taning hoye ai sune nangna nganglibdu taning de sakra salo ada masi miyam sidi hemase khangra adudi nang atai matam nangam sauningai sidadi watsi hore ayo kaino ba ngaura mi yang lens da nang kawrai sibo ayo sora loi thingge dai khanglabra aduni tanja minja khangda bai nangdi tanja minja khangbagiro haujipu isa selabani mayum pana doba aduda nang laingonda puri sibo ayo hai 푸bai dine hanuraga khwangkolasu adum phurani nangi nongduna khangaba aina saroktana nasan piro hingna phumbada nang shiyawni ko ngasi mathangi ayukta satnabigi matung inna pictugi yumda nongbal hogi ahasing haidokpa sulaklabi saratna saubadagi thilakano haina haikirami asumna nongbalgi yumda pictuna leirakpa tha amarom hairaklambi mama masa isik sikna leijarambado
ꯄꯤꯛꯇ꯭ꯔꯨꯅ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯟꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯕꯥꯜ ꯃꯀꯣꯛ ꯁꯥꯅ ꯆꯨꯔꯤ ꯈꯥꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯍꯦ, ꯃꯪꯗꯨꯅ ꯐꯝꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯥꯛꯁꯤ ꯊꯣꯡꯉꯁꯨ ꯆꯠꯂꯨ꯫ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤꯗꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯇꯤꯡꯈꯠꯄ ꯉꯝꯗꯅ ꯆꯠꯂꯦ꯫ ꯏꯃꯥ, ꯑꯩꯅ ꯁꯨꯝ ꯏꯃꯨꯡꯒꯤ ꯀꯨꯞꯅꯨꯡ ꯄꯨꯝꯕ ꯇꯧ ꯂꯩꯔꯒ ꯁꯦꯜꯅ ꯀꯅꯥ ꯇꯥꯟꯗꯣꯏꯅꯣ? ꯏꯃꯥ ꯌꯥꯝ ꯐꯔꯛ ꯇꯥꯏꯗ ꯏꯃꯥꯒꯤ ꯋꯥꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯇꯨ ꯇꯨꯝꯃꯤꯁꯦ ꯍꯧꯗꯣꯛꯂꯒ ꯊꯣꯡꯍꯜꯂꯣꯗꯅ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯈꯜꯂꯤꯕꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯤ ꯄꯥꯝꯕꯒꯤꯔꯣ? ꯍꯥ, ꯁꯛꯇꯥꯊꯤꯁꯤꯗꯤ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤꯕ ꯏꯃꯥ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯒꯦ? ꯍꯥ, ꯅꯃꯥꯏꯗꯨꯝ ꯏꯀꯥꯏꯗꯦꯅꯦ꯫ ꯍꯩ, ꯏꯀꯥꯏ ꯈꯪꯗꯕ ꯅꯆꯥꯒꯨꯝꯕꯤꯁꯤ ꯂꯧꯁꯤꯜꯂꯒ ꯁꯤꯗꯕꯨ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯖꯧꯔꯒꯦ꯫ ꯇꯥꯅꯤꯡꯉꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯂꯛꯑꯅꯤ, ꯆꯥꯒꯦꯒ ꯊꯛꯀꯦꯒ ꯇꯧꯔꯅꯤ, ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯀꯦꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ, ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯄꯤꯛꯇ꯭ꯔꯨ, ꯇꯥꯕ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨ, ꯍꯧꯒꯠꯂꯁꯤ꯫ ꯆꯥꯛ ꯊꯦꯡꯉꯦꯕ, ꯁꯤ ꯆꯥꯛꯀꯁꯦ ꯑꯝꯇ ꯊꯣꯡꯅꯕ ꯇꯧꯔꯨ ꯂꯥꯎꯕ꯫ ꯀꯔꯤ? ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯣꯕ? ꯍꯩ, ꯈꯪꯉꯤꯅꯦ, ꯅꯁꯝꯒꯗꯣ ꯑꯝꯇ ꯅꯥꯟꯊꯧꯗꯅ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯪꯗ ꯎꯔꯨꯕꯗꯤ ꯋꯥꯟꯊꯒꯗꯧ ꯃꯥꯜꯂꯦꯕ꯫ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯈꯪꯉꯕ? ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ, ꯑꯩ ꯉꯥꯃꯨꯛ ꯆꯥꯅꯕ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯤ ꯂꯝꯄꯥꯛꯇ ꯊꯣꯛꯎꯒꯦ ꯀꯣ? ꯂꯝꯄꯥꯛꯇ ꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯄꯥꯕꯅ ꯅꯪꯒꯤ ꯎ ꯃꯐꯝꯗ ꯊꯥꯡꯅ ꯀꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯅꯪ ꯀꯤꯗ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯁꯨꯛꯅꯨꯡꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯣꯏꯕ꯫ ꯑꯗꯣ ꯅꯣꯏ ꯃꯈꯥꯒꯤ ꯇꯣꯝꯕꯤꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ, ꯁꯥꯟꯅꯕꯒꯁꯦ ꯃꯤꯅꯝ ꯈꯨꯆꯥꯝꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯒ ꯈꯠꯅꯔꯤꯅꯦ꯫ ꯃꯃꯥ ꯍꯣꯏꯅꯅꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯒꯤ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ꯫ ꯍꯌꯦꯡꯈꯩ ꯃꯥꯟꯅꯔꯨꯅꯨ, ꯃꯃꯥꯅ ꯉꯥꯡꯕꯤꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯨꯅ ꯇꯧꯔꯤꯁꯤꯗꯤ ꯃꯋꯥ ꯂꯧꯗꯦ꯫ ꯑꯗꯣ ꯂꯥꯛꯑꯣꯁꯦ, ꯆꯥꯛꯁꯦ ꯈꯔ ꯊꯣꯡꯉꯨ ꯂꯥꯛꯑꯣ, ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯊꯣꯡꯕꯤꯔꯒꯦ, ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯛꯇ꯭ꯔꯨꯁꯦ꯫ ꯆꯍꯤꯗꯕꯨ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕꯤꯕꯒꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯦꯟ ꯊꯣꯡꯉꯨꯀꯣ? ꯑꯩ ꯌꯦꯟ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯅ ꯆꯥꯛ ꯆꯥꯅꯕ ꯆꯠꯄꯗꯒꯤ ꯅꯪꯒꯤ ꯅꯝꯗꯅ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯤꯒꯦꯅ ꯄꯨꯔꯛꯏꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯄꯦꯟꯗꯦ, ꯑꯃꯨꯛꯀ ꯄꯦꯟꯅ ꯆꯥꯅꯤꯡꯉꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯉꯁꯤꯁꯨ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯊꯤꯜ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨ, ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯇꯥꯔꯕ ꯅꯪꯕꯣ? ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯑꯁ, ꯑꯩ ꯊꯣꯛꯂꯛꯄ ꯇꯜꯂꯦ ꯏꯃꯥ, ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯍꯥꯏꯌꯨ꯫ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ꯫ ꯑꯩꯅꯦ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯣꯜꯂꯨꯒꯦ, ꯅꯪ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡꯒ ꯈꯔ ꯁꯣꯛꯑꯝꯃꯨꯀꯣ꯫ ꯏꯃꯥ, ꯈꯨꯔꯥ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯣꯛꯆꯖꯅꯤ, ꯑꯩ ꯇꯜꯂꯦ꯫ ꯑꯗꯣ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯂꯩꯔꯧꯀꯣ꯫ ꯅꯣꯏ ꯅꯄꯥꯗ ꯍꯦꯛ ꯂꯩꯔꯨꯁꯨ꯫ ꯍꯩ, ꯅꯪ ꯁꯤ ꯃꯧꯅꯤꯅꯦ ꯏꯕꯦꯝꯃ, ꯅꯋꯥ ꯅꯥꯏꯔꯛꯀꯅꯤ ꯈꯪꯂꯕꯗꯤ ꯊꯕꯛꯁꯨ ꯈꯔ ꯇꯧꯅꯤ ꯈꯪꯉꯣ꯫ ꯈꯨꯔꯥꯅ ꯊꯕꯛ ꯀꯝꯇ ꯁꯨꯍꯜꯂꯣꯏ, ꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯅꯤꯅ ꯍꯥꯏꯅꯦ꯫ ꯑꯗꯨꯅ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗꯅ, ꯇꯥꯏꯕꯪꯗꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯩ, ꯌꯥꯝ ꯊꯨꯅ ꯏꯁꯤꯡꯁꯦ ꯁꯣꯛꯎ ꯂꯥꯎ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯐꯨꯊꯒꯗꯕꯅꯤꯀꯣ꯫ ꯀꯩ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ, ꯑꯁ ꯌꯥꯝ ꯐꯠꯇꯕꯤꯁꯤꯕꯨ꯫ ꯑꯩꯁꯦ ꯃꯥꯅ ꯑꯗꯨꯝ ꯉꯥꯡꯕꯤꯒ ꯆꯩꯕꯤꯒ ꯇꯧꯔꯒ ꯂꯩꯅꯤꯕ꯫ ꯀꯔꯤꯅꯣ ꯁꯨꯝ ꯉꯥꯡ ꯂꯩꯔꯤꯕꯗꯨꯕꯣ? ꯍꯥ, ꯊꯣꯛꯂꯛꯑꯣꯗꯤ ꯁꯠ ꯊꯣꯛꯂꯛꯎꯗꯅ꯫ ꯊꯣꯛꯂꯛꯑꯦꯍꯦ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯉꯥꯡꯅꯤꯕ꯫ ꯁꯥꯟꯅꯔꯁꯨ ꯉꯥꯡꯅꯤ, ꯀꯩꯅꯣꯝ ꯆꯠꯂꯁꯨ ꯆꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯉꯥꯡꯅꯤ꯫ ꯆꯍꯤ ꯁꯨꯗꯅ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯒꯦ? ꯍꯥ, ꯁꯥꯟꯅꯕ ꯄꯥꯝꯂꯕꯗꯤ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯀꯩꯗꯧꯒꯦ? ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗ ꯍꯪꯉꯣ꯫ ꯑꯁꯨꯝꯅ ꯆꯍꯤ 2ꯔꯣꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯅ ꯂꯩꯁꯥꯗꯅ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯕ, ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯅꯞꯆꯣꯕꯁꯤꯒ ꯀꯞꯀꯅꯨꯍꯦ, ꯇꯥꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯄꯥꯛ ꯄꯥꯛ ꯊꯥꯖꯤꯜꯂꯛꯇꯅ ꯑꯉꯥꯡꯗ ꯂꯣꯏ ꯆꯥꯏꯅꯤꯀꯣ ꯉꯁꯤ꯫ ꯍꯦ, ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯉꯥꯡꯉꯤꯕꯗꯣ? ꯍꯥ, ꯅꯆꯥꯗꯨ ꯀꯞꯄꯕꯗꯤ ꯃꯕꯨꯛ ꯄꯤꯊꯛꯀꯦꯔꯥ, ꯄꯨꯒꯦꯔꯥ, ꯇꯨꯝꯍꯟꯒꯦꯔꯥ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ꯫ ꯕꯦꯝꯃ, ꯅꯪ ꯑꯃꯅꯦ ꯉꯝꯗ꯭ꯔꯦ, ꯀꯅꯥꯅ ꯄꯨꯊꯥ ꯉꯝꯗꯣꯏꯅꯣ? ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯎꯈꯤꯅꯨ, ꯌꯨꯝ ꯄꯥꯜꯂꯗꯤꯅꯦ ꯁꯤꯒꯨꯝꯕꯁꯦ ꯍꯧꯅ ꯁꯥꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯉꯝꯅꯕ ꯇꯧꯕ ꯇꯥꯕ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕꯗꯨ ꯎꯔꯒ ꯑꯩ ꯌꯥꯝ ꯆꯥꯡꯉꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯃꯒ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯋꯥꯗꯨ ꯉꯟꯇꯥꯅ ꯅꯥꯏꯔꯗꯤꯅꯦ ꯋꯥꯖꯕ ꯇꯥꯕ꯫ ꯈꯥꯡꯉꯨ, ꯑꯩꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯤꯗꯅ, ꯁꯤꯗꯒꯤ ꯍꯦꯟꯕꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯑꯣ ꯅꯨꯄꯥ, ꯇꯥꯔꯕꯣ? ꯀꯩꯗꯧꯔꯒꯦ ꯄꯀꯧꯍꯦ ꯀꯧꯔꯗꯅ? ꯅꯪ ꯑꯃ ꯑꯩ ꯎꯗ꯭ꯔꯦ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ? ꯎꯅꯤꯡꯗꯅ ꯀꯧꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯆꯥ ꯀꯞꯄꯤꯁꯤ ꯇꯥꯗ꯭ꯔꯣ? ꯉꯥꯛꯇ ꯄꯥꯝꯃꯨ, ꯑꯩ ꯋꯥꯕꯗ ꯁꯤꯗꯣꯔꯦ꯫ ꯅꯈꯣꯏ ꯅꯃꯥꯗꯨꯅ ꯉꯥꯡꯕꯗꯪꯅꯤ ꯀꯜꯂꯤꯕ, ꯃꯇꯦꯡꯗꯤ ꯁꯤꯀꯤꯝ ꯂꯥꯡꯕ ꯅꯠꯇꯦꯕ꯫ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯩꯅ ꯎꯕꯗꯗꯤ ꯊꯕꯛ ꯄꯨꯝꯕꯁꯦ ꯏꯃꯥꯅ ꯇꯧꯕ ꯑꯣꯏꯅ ꯎꯏꯗ꯫ ꯎꯔꯝꯃꯅꯤ ꯅꯪꯁꯨ ꯅꯃꯤꯠꯇꯣ, ꯅꯃꯤꯠ ꯆꯥꯛꯑꯝꯅꯤ ꯅꯪꯗꯤ꯫ ꯑꯩꯁꯦ ꯏꯄꯥꯝꯗꯒ ꯆꯪꯕ ꯌꯥꯔꯗꯤ ꯅꯍꯥꯟ ꯍꯟꯈ꯭ꯔꯗꯕꯅꯤ,
ꯅꯪ ꯅꯌꯨꯝꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯍꯧꯔꯛꯀꯅꯨꯀꯣ ꯅꯃꯥꯏꯗ ꯑꯉꯥꯡꯁꯦ ꯂꯪꯖꯜꯂꯛꯀꯅꯤ ꯏꯁ ꯄꯤꯔꯣ ꯑꯉꯥꯡꯗꯣ ꯑꯗꯨꯒ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛ ꯑꯩ ꯉꯝꯃꯔꯣꯏ ꯅꯪꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯨꯔꯤꯁꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯅꯁꯥꯒꯤꯅ ꯊꯧ ꯇꯧꯅꯤ ꯈꯪꯉꯨ ꯑꯩꯁꯨ ꯅꯪꯅ ꯉꯝꯗꯕ ꯀꯥꯟꯗꯗꯤ ꯇꯧꯔꯤꯗꯅ ꯌꯥꯝ ꯀꯥ ꯍꯦꯟꯖꯜꯂꯛꯀꯅꯨ ꯀꯥ ꯍꯦꯟꯖꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯑꯩꯁꯦ ꯉꯟꯇꯥꯅ ꯆꯦꯟꯕꯤꯗꯅ ꯋꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯌꯥꯝꯅ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯥꯏ ꯍꯥꯏꯌꯣꯅ ꯅꯠꯇ꯭ꯔꯣ ꯏꯄꯥꯒ ꯇꯤꯟꯅꯕ ꯍꯅꯨꯕ ꯅꯪ ꯂꯩꯕ ꯑꯣꯏꯒꯦꯝ ꯇꯧꯔꯒ ꯅꯪꯅ ꯂꯧꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯑꯆꯨꯝꯕ ꯋꯥꯗꯣ ꯀꯟꯅ ꯉꯥꯡꯉꯨ ꯃꯤꯅ ꯇꯥꯔꯒ ꯑꯋꯣꯏꯕ ꯃꯥꯟꯅꯤ ꯅꯣꯡꯃꯁꯨ ꯄꯤꯛꯇ꯭ꯔꯨ ꯏꯁꯧ ꯂꯥꯡꯂꯒ ꯃꯆꯥꯕꯨ ꯐꯨꯔꯤ ꯅꯣꯡꯕꯥꯜꯅ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯂꯛꯂꯝꯃꯤ ꯅꯠꯇꯦ ꯅꯪꯅ ꯁꯨꯝ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯌꯥꯝ ꯅꯥꯎ ꯆꯥꯎꯔꯦꯅꯦ ꯅꯪꯒꯤꯁꯤꯕꯨ ꯂꯨꯅ ꯇꯧꯔꯤꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯉꯥꯡꯁꯤꯕꯨ ꯆꯦꯜꯂꯒ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯣ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯗꯕꯁꯤꯕꯣ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯅꯆꯥ ꯅꯨꯡꯁꯤꯕꯁꯦ ꯃꯃꯥ ꯑꯣꯏꯔꯗꯤꯅꯦ ꯑꯉꯥꯡꯗꯣ ꯈꯔꯁꯨ ꯁꯦꯟꯅꯕ ꯇꯥꯕ ꯆꯥꯎꯔ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯃꯁꯤꯒꯤ ꯐꯠꯇꯕ ꯑꯉꯥꯡꯁꯤꯒ ꯑꯣꯠꯂꯕꯅꯤ ꯅꯕꯥꯅꯤꯁꯤꯅ ꯑꯩꯁꯦ ꯑꯣꯠꯂꯕ ꯅꯪꯅꯅꯤꯅꯦ ꯑꯩ ꯑꯣꯠꯂꯤꯗꯤ ꯅꯪꯒꯨꯝꯕ ꯆꯍꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯄꯥꯟꯅꯩ ꯑꯗꯨꯕꯨ ꯅꯪꯗꯧꯅ ꯑꯝꯇ ꯇꯧꯗꯅ ꯑꯝꯇ ꯇꯧꯅꯗ ꯃꯥꯜꯂꯦꯕ ꯅꯪꯁꯤ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯤ ꯑꯐꯕ ꯃꯤ ꯊꯤꯍꯧꯔꯣ ꯅꯍꯥꯟꯅ ꯅꯔꯦꯡꯒ ꯑꯃ ꯊꯦꯡꯅꯖꯔꯝꯃꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯖꯒꯗꯕ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯊꯤꯔꯧꯅꯦ ꯃꯔꯨ ꯀꯣꯛꯑꯒ ꯁꯨꯅꯨ ꯌꯦꯡ ꯇꯩꯒꯦꯕ ꯅꯨꯄꯤꯒꯁꯨ ꯑꯃꯨꯛ ꯂꯣꯟꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯃꯐꯥꯎ ꯐꯪꯗ ꯂꯩꯔꯝꯕ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯐꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯊꯤꯌꯨ ꯑꯃꯨꯛ ꯍꯥꯏ ꯊꯤꯔꯒꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯁꯥꯎ ꯅꯪꯅ ꯁꯨꯕ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯗꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯆꯠꯇꯅ ꯂꯥꯡꯗꯅ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯅꯆꯥ ꯁꯦꯟꯅꯗꯅ ꯂꯩ ꯁꯤꯕꯨ ꯀꯅꯥ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣ ꯅꯪꯁꯨ ꯊꯥꯏꯅ ꯑꯩꯒ ꯀꯣꯏꯅꯔꯛꯏꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯑꯩꯒ ꯀꯣꯏꯅꯔꯤꯉꯩꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯒ ꯂꯩꯗꯨꯅ ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯈꯔ ꯍꯥꯟꯕꯒꯤ ꯑꯗꯨꯒꯤ ꯈꯟꯗꯣꯛꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯅꯤꯡꯈꯤꯕꯗ ꯊꯕꯛ ꯆꯠꯄꯗ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯆꯠꯀꯗꯕ ꯑꯩꯁꯤ ꯅꯣꯡꯃꯇꯁꯨ ꯁꯥꯎꯗꯅ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯆꯠꯀꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯣꯡꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ ꯏꯁꯧꯒꯁꯦ ꯂꯥꯡꯗꯅ ꯅꯣꯏꯒꯤ ꯅꯋꯣꯡ ꯋꯥꯉꯥꯡꯗꯣ ꯍꯦꯛ ꯇꯥꯕꯗꯅꯦ ꯑꯩ ꯈꯣꯏꯗꯧ ꯁꯨꯝ ꯁꯧꯒꯠꯂꯦ ꯑꯩꯁꯤ ꯅꯨꯄꯤ ꯐꯨꯏꯗꯦ ꯂꯩꯇꯕꯅꯤꯀꯣ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ ꯍꯧꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯤ ꯉꯁꯤ ꯆꯥꯛꯀ ꯊꯣꯡꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯆꯥꯅꯤꯡꯕꯒ ꯅꯥꯗꯅ ꯊꯣꯡꯉꯅꯨ ꯐꯔꯦ ꯀꯩꯅꯣ ꯅꯪꯁꯨ ꯆꯔꯥ ꯍꯦꯜꯂꯨ ꯑꯝꯇ ꯆꯥꯗ ꯂꯩꯔꯤꯁꯦ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯁꯨꯛ ꯐꯠꯇꯕꯁꯤꯕꯣ ꯅꯪꯗꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯔꯒꯦꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯣꯜꯂꯤꯁꯤꯕꯨ ꯅꯪꯗꯤ ꯌꯥꯝ ꯐꯕ꯭ꯔꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯅꯪꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯪꯁꯦ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯣꯏ ꯑꯃꯨꯛ ꯀꯔꯤꯅꯣꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏ ꯑꯅꯤꯗꯧꯅ ꯇꯧꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯋꯥ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯍꯦꯛ ꯇꯧꯔꯒ ꯆꯪꯈ꯭ꯔꯅꯤ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛꯁꯤ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕ ꯇꯨꯡꯒꯤ ꯋꯥꯈꯜꯁꯨ ꯈꯟꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄꯗꯣ ꯃꯗꯨ ꯈꯛ ꯇꯧꯕꯒꯤ ꯃꯍꯩꯅꯤ ꯅꯪꯅ ꯉꯁꯤ ꯐꯪꯉꯤꯁꯤ ꯀꯣ ꯈꯥꯡꯉꯣ ꯌꯥꯅꯕ ꯆꯠꯅꯔꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯄꯨꯊꯥꯡ ꯉꯝꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯇꯥꯗꯕꯁꯤꯕꯣ ꯅꯪꯒ ꯅꯆꯥꯒꯨꯝꯕꯤꯁꯤꯒ ꯋꯥꯈꯜ ꯇꯥꯕ ꯃꯥꯟꯅ ꯑꯣꯏꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣꯅꯦ ꯏꯕꯨꯡꯉꯣ ꯀꯥꯟꯅꯗꯕꯗꯅꯦ ꯃꯤꯅ ꯀꯜꯂꯛꯄꯤꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯅꯔꯦꯡꯒ ꯆꯥꯅꯕ ꯑꯃ ꯂꯧꯔꯝꯂꯕꯗꯤ ꯅꯪꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯈꯤꯗ꯭ꯔꯣ ꯁꯤꯌꯥꯔꯗꯨꯅ ꯄꯤꯁꯛꯁꯨ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯕꯥꯜ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯍꯅꯨꯕ ꯑꯩꯅ ꯑꯉꯥꯡ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯏꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯅꯪꯂꯝꯂꯣꯏꯗꯕꯅꯤ ꯁꯣꯝꯗꯁꯨ ꯏꯃꯨꯡꯗꯅꯤ ꯄꯤꯛꯇ꯭ꯔꯨ ꯋꯥꯈꯜꯗ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯋꯥꯈꯜ ꯈꯟꯗꯕꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯦꯅ ꯃꯧꯅ ꯂꯩꯁꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯕꯤꯕꯨꯂꯥꯁꯨꯅ ꯍꯅꯨꯕꯤ ꯃꯥꯟꯗꯅ ꯂꯩꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯀꯌꯥꯁꯨ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯇꯝꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯦꯟꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯕꯥꯜꯁꯨ ꯑꯉꯥꯡ ꯂꯧꯔꯨꯕꯒꯤ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯗꯅ ꯂꯩꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯌꯨꯝ ꯉꯟꯅ ꯄꯥꯜꯂꯨꯕꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯦꯟꯈꯤꯔꯝꯃꯤ